ngasi nungdaram thokkiba amasum phongkiba thaudo wathuk singdagi maruiba sifong singdagi khongacharaga mayam da share tawjari ahanbada JNIMS ta operation tawduna angang unakhiba ama laikhidabadagi irang thokre Manipur top channel dagi pautabi bidamakta mayambu ngphaleitana thakatpa phongdoksari amasum JNIMS ta operation tawduna angang unakibagi Oinam Santibala Devi Sai Kuntra Gataruk Mapuroiba Ujit Kumar Thawal Laisang Them Awang Laikai de Lebi Nupi Ama Laikhidabadagi Miyam Irang Horaktuna Hospital gi Polam Kya Amang Ata Thwankre Imung Manungi Pauda Santibala Anga Unanabagi Damak Maki Council Dr. Romitana Ngarang Mamang Thagi Kungamapanda Hospital Pukhatnaba Kangan Kibadagi Hospital Pukhatuna Layang Patap Satharaba Matung Janawari Kuntraga Matoida Angang Nupimas Amapoki Angang Unaraba Matung Ising Satpa Yadabadagi Cancel Doctor da Hairabasu Tabikide Siza Hospital Puduna Layang Laga Hairabasu Yakide Nupi asi heart ki Anaba lay kidney su yadre hana funduki adobu Santi Balan Masagi Anaba amata laytaba miyoyni heart ki Anaba lay haiba tarabadi makoina khangpham thui problem thoklaba matungda hairakpasi yaningde doctor na section dabadagi thokpane thaudo asigi mayokta patient party na irang horaktuna polam sing yaikhai thingaiba thokpadagi police kangbu ama sangsilaktuna irang adu matam sana control tokhi tungda JNIMS ki director amadi imung manung puna wari sanakre karida yanaba purakibano haiba sapsana khangma ngamdri hainasu pausinasu makhatana phongdorakli adogo myam atopa phonga kaduriba paukse singsidagi Hena maruiba pau yaragari soidana myamda makhatarak poina share tawjaraki aduga makhasa tharak poina topa maruiba pau khranamo makhasa tharak poina topa pau amana Raijapal gi warol goloinana Manipur Bidhan Sabha gi budget mifam hokre surrenderi humfuga nipan sothe divisionated camp lairi Raijapal Dr. Nazmai Haptullah na haikre maikai lana chatluraba naha singbu miyam marakta tilhana bagidama tuan ba Khongthang sing paikhatle English sing aniga kunna surrender tawrakpa taraga taruk yauna surrender tawrakraba intelligent khumfuga mapan yauna sothe designated camp lairi wafam sing asi sitting taraga humdoi leigedaba taraga mathai suba Manipur Bidhan Sabha gi budget mifam hodokpagi Raijapal gi warol Dr. Nazmai Haptullah na phungdokibane Pung amaga minute kun gaturuk rom sang na pihiba Raijapal gi warol aduda Dr. Nazmana makhata araduna lenga asina rep proxo casing trail tonapki damakta first court ani linkale district mangagi ADR center manga su linkale sahi asigi manungda proxo eki makhada case maudra rom register tawki district khuding makta nupi policing mathau tohon khibaga loinana nupi amadi angang singi mathakta sathaba casing thingjinmada ahenba miyeng sangli haiki Mai masingi lamda fongdok laduna lengang na school fogat hansi mission hek pakat padegi physical infrastructure fogat hanbagi mathakta fogat laba school singna mahairoi mingsan bagi sang singthaningai oina fogatle bosem amadi kosem na lawba class 10 amadi tie parikha singda makok thong laba singda sel gi mana piri national education policy 2020 pakat pada sangba hiram sing khangdok naba lengak asina task force linkale Sana khotnabagi lamda fongdok laduna Raijapal na haikiba martial art yokhatnabagi damak minister indigenous art thangta huyel lalong mit haudokre lupa koti tara sangba artificial football ta langjing asawda sangakre kuma lampak sportman stadium amadi hockey stadium da flood light pankre arts and culture gi hiram da fongdok laduna minister gi artist singi tengwang scheme hodokre scheme sigi makhara pension gi mawong da international amadi national festival sing saru yabada mating pibada natana training gi anauba production puthok para cultural troupe sing bu mating piba masum anauba instrument sing semgat pagi hiram sing da mating pinaba lupa koti mari khak tuna thamlei ha khibaga loinana Raijapal na tungan bi hiram kayadasu maki warol sing thamki haina paus na makhatari atopa paw mana jiribam gi miyambu usitabane English singani ga taraga tarukta district on khibadagi forward district amagi leifam thokpa development laitaba haibisu jiribam gi miyambu usitabane wafam singa si IPSA headquarter amadi IPSA jiribam branch na jiribam district ki manung chanba babul khal amasum sabugat solar lamp yenthokpagi sip gas ki warolda Joy Chandra na phongdokibane
Joychandra makha taraduna Jiribam district sakot and si tarabadi maruaiba development kratu bad lehenbiu agriculture horticulture amadi industry development sakot hanba mathok tai haikena su pausna su makha tana fongdorakli atopa pawamana mu February manga dagi cinema hall sing hanglagani United Cine Exhibitor Association of Manipur na lep laduna mamang da Manipur gi paukse singda Kangan Jakrabagi matung ina February thagi tang mga irai numitagi hauna Manipur lairiba cinema hall singi manungda French Talkies Impal KK Thawbal Indrani House Kaksing Indira Baby Yaripok Santi Cinema Bisnupur Ziten Cinema Mayang Impal JMC Kumbi Zanata Cinema Moirang amasum Masu Cinema Samurau Mauksagum na hangdoktuna Manipur film utpa hawragani haidena su pauksiyes na makatana su fungdorakli Makha tarakpoi na to papawa manamuk thabak sukibagi bill haujik pawa pithoktana leire zone dangmai subcontractor Geo Tower under Gitajan Mitai Zone Action Committee gi chairman zone dangmai na haikre Gitajan Mitai gi makhara inglisingani taragani pan gi October thadagi work order piduna district ahum urkhul senapati amasum tamenglongi Geo Tower sem sabagi thabak tawduna lakhi adubo thabak sukibasing adugi bill ngasi fawba pithoktuna leire February 19 phawgi manungda pithoktrabadi tower shutdown tawba yauna makhal kyagi khongjang jangsilagani wafam asi ngasi nungtul pawmisinga unabada mahna fongdokhibani hainasu pawsina makhatana su fongdorakli loisilakpoina topa tentak toba maruiba pawkhramu mayamda share tawjaramge Palam gi oiba pawni ma'am Raja Sabha AAP gi MP ahum Sabha gi suspend tawkhre President Parliament hawdok pada pikiba ngasi motion of tax khanabada Aam Adami Party MPP ahum na Sabha gi well faw sangshinduna akai piduna disturb torakpadagi Sabha gi chairman makhoi bu Sabha gi suspend tawkhre Makoy na Sabha akai pirakpaduda chairman hanjina tawduna ba khangalaba faw yaba leitabadagi chairman Marses Konsinduna Makoy bu Sabha gi laukthokibani haidena su pawsina su makhatana su fungdorakli loisilakpoina pawamna Rajapal na Manipur Vidhan Sabha pikiba warol Taramatu Shuba Manipur Legislative Assembly gi Taraganithi Shuba session amadi Inglisingani kungamatu ahanba session asida ehakna punamapu taramna oksari Anaubu sayi asina punamaki mafamda harau tayam amadi nuaye phaba puraklagani haina ehakna asa tawjai ehakna amukta Panjadragasu COVID-19 gi laisatna maram oiraga hawkiba sayi asi malem gi oina khudongchada mayoknaba sayi oikhi members sing hek hawbadagi hauna Raja Sarkar na COVID-19 gi laisat ngakthoknaba amadi lanthengnanaba ahenba yengsangduna paikhatpa yaba thabaksung paikhatuna lakli COVID-19 laisat amadi iromdom lepsaba Inglisingani kungi January mapanda World Health Organization sainagi Wuhan COVID-19 virus ga mari lainaba pneumonia gi masak mong khangdriba laina ama laire haina lauthokraba matung pothaba tawduna sakar sina Impal Airport International flight sing leitrabasu January 19 gi hauna flight talakpa passengers sing screening tawba hawhanki Bharat COVID-19 gi ahanba case January 13 da thengnaki Kangphal gi lambida changlakpasing mau amadi jiribamda hangduna thamba entry point sing da January 13 mathoi screening tawba hokhi amadi pungkun ga mari changna mathau tawba control room number amasu hangduna thamkhi numit asimaktada itihas da taruk shuba oina World Health Organization na global health emergency lauthokhi March 10 da Indo-Myanmar border da leiba More Tusom Nambasi amadi Bohiang da leiba border gate sing thingjinki March 10 ga mathoi da World Health Organization na COVID-19 asi malem goina laisat amani haina lauthokhi lengakna isolation ward quarantine center COVID care center amadi dedicated COVID-19 treatment board lingnaba khongthang sing lakhotki aikoina institutional lengaki quarantine center community quarantine center pet quarantine center sing amadi home quarantine kya lingkhatki RIMS amadi JNIMS ki BDRL asi testing ki damak ICMR na ayaba piki haina spouse na makatana fongdoragli dugi ma'am hojiki wena di matanga solutions rage anawa paulay ragadi sunso shuru dina ma'am da update pizarage adu fungai miners and thank you